ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯗꯤ ꯄꯨꯔꯥ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯐ꯭ꯔꯤ ꯑꯦꯛꯇꯤꯡꯗ ꯇꯧꯔꯀꯥꯟꯗꯨꯗ ꯑꯦꯅꯤ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯅ ꯃꯤ ꯎꯅꯅꯕ ꯍꯣꯠꯅꯕ ꯑꯦꯛꯇꯤꯡꯁꯤꯅ ꯐꯣꯔ ꯁꯥꯏꯗꯦꯠꯃꯛ ꯂꯣꯏꯅꯃꯛ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝꯒꯤꯁꯤꯅ ꯁꯨꯞꯅ ꯈꯛꯀꯤ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯌꯥꯝ ꯍꯦꯟꯅ ꯇꯧꯕ ꯌꯥꯗꯕ ꯑꯗꯒꯤ ꯗꯥꯏꯂꯣꯒꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯅ ꯍꯦꯛꯇ ꯁ꯭ꯄꯤꯗꯤꯗ ꯉꯥꯡꯕ ꯌꯥꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯗꯕꯤꯡ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯅꯤꯅ ꯃꯗꯨꯒꯤ ꯗꯕꯤꯡꯒꯤ ꯑꯦꯔꯦꯅꯥꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯗꯕꯤꯡꯒꯤ ꯖꯒꯥ ꯈꯥꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗꯨꯗ ꯅꯝꯕꯅꯤꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯂꯝꯗ ꯂꯥꯛꯄꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛꯇ ꯐꯤꯂꯝ ꯍꯥꯏꯕꯁꯦ ꯇꯧꯔꯛꯇ꯭ꯔꯤꯕ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯅ ꯑꯍꯥꯟꯕ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯍꯥꯏꯕꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯛꯄꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯟꯅ ꯌꯥꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯗ ꯑꯩꯅ ꯇꯧꯈꯤꯗꯣꯏ ꯁꯤ ꯌꯧꯖꯥꯠꯂꯒ ꯏꯁꯥ ꯁꯣꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯇꯧꯕꯤꯔꯝꯕꯁꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯩ ꯑꯃꯅ ꯐꯣꯔ ꯁꯥꯏꯗꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯅ ꯍꯟꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕ ꯅꯟ ꯁ꯭ꯇꯣꯞꯇ ꯆꯠꯈꯤꯕ ꯑꯦꯛꯇꯤꯡ ꯄ꯭ꯂꯁ ꯗꯥꯏꯂꯣഗ് ꯑꯗꯨꯒ ꯐꯤल्मꯒꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯗꯥꯏꯔꯦꯛꯇꯔꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯂꯩꯖꯕ ꯄꯣꯠꯅꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯇꯩ ꯀꯩꯅꯣꯒ ꯃꯥꯟꯅꯗꯕꯤꯗ ꯂꯤꯂꯥꯒꯤ ꯅꯨꯄꯥ ꯁꯥꯕ ꯃꯌꯥꯝꯁꯤꯅꯀꯣ ꯂꯣꯏꯅ ꯅꯨꯄꯤꯒꯤ ꯔꯣꯜꯁꯨ ꯂꯣꯏꯅ ꯌꯥꯎꯔꯒ ꯁꯨꯃꯥꯏꯅ ꯏꯅꯧ ꯅꯧꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯥꯎꯋꯦ ꯍꯥꯏꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯌꯥ ꯀꯥꯎꯊꯣꯛꯑꯒ ꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯦ ꯈꯜꯂꯒ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯕꯅꯦ ꯍꯥꯏꯖꯒꯦ ꯐꯤꯂꯝꯒꯤꯁꯤꯗ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃꯨꯛꯇꯪ ꯁꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯪꯂꯥꯟꯁꯤ ꯑꯣꯖꯥ ꯕꯣꯖꯤꯅ ꯃꯪꯐꯥꯎꯅꯍꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩ Thank you. Nupi sabi hairagasу mayamna khangariba atumlaba artist singasina nupi maki role sab chana lauduna yamna ngakpa mawngda sima film ama mayamda ongani haina ozina mangmangaiba thorang tawreibasi hainengai lektare koisu ngakpa phawi Manipur praja ngakani masi subtitle tawraga all India sida Manipur ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯟꯗꯣꯛꯈꯤꯕ ꯃꯁꯤ ꯌꯥꯝꯅ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ Hello guys, welcome back to my channel. Ngasisi koi yam nuaiba journey ama oigene khanjai ngasisi koi family makai loi chasabani family mayam unabagi thorom ama haitare koigi sumang lela gi party sing sanaba habidi ima party na mamang da sanakhiba lela ama thawai gi thawai haiba lela dugi huji huji film oina puthoiba hariba film asi koigi nupi amata yaudana lela da nupi sabi nupa sing adigi lila party di auriba artist sing mayam khaktagi oiba film se sidi auriba mayam sing sigi adi artist mayam sigi crew member mayam sing sigi oiba family mayam do gathering ama to ngasi ji ko aduga hariba family mayam se sakhang mai khang nabagi program ne da hariba sakhang mai khang nabagi program si da artist aiso artist makti oijada ba daraga so hariba lila adu da amadi film du da koi comedian artist ama oina so mayamna khangdaraba saruk yariba koigi aiga chapminariba gi oza khekman deban mahakna invite to biraktu gi family makhaiga adagi hariba film du yauriba artist mayam gi family mayam gi sakhang mai khangnabagi program mai khoi yawbu sasabani hariba program sida khajitang aina recording lawjarakpa mayam singdo mayam da ngasidi uhanjage tare aduga program do ngasigi program si kamai togi habadu amtang mayam yengmina se aduga horan tanja phangaga di ai artist khara sum unajabagi tanja da lawjage aduga film si pura aikoina release to bokopa nat tabanina mayam artist mayam sakhang mai khang na hobagi tanja do lawjabagi khudong sabasi lawjaraga artist sing khara so wari wadai sanabagi tanja do ai phangagi di mayam do uhanjarake ado ngasigi moigi formal function ama haitare function si mayam khangnabagi tanja sida moigi function si kamai towe habadu so ikitang aina tanja gi coverage khara lawjaraga adu mayam da yengminabagi tanja do ngasi longmina si ko mayam adu hariba film si zik aina tajabadu almost 80% ne namma loire hena tajai adu
film si hek number loibaga release tobu matamdadi mayamna public na masi khorang na ngaiba ama soina oiramgani hena khanje hetare maramdi film sigi ekhoi social media da mati ama advertisement mati ama lak matamda film sigi phajakhiba magi adi Hollywood amaga sangdamnabu yabagi mawngda puk leikiba film मान बनिंगना अदु करमाइना करम बमोंग द लाकदगे हादि हाना लेरम ट्रेन दगी टॉप टॉप ट्रेन नम ओरकदुनिना मयाम सोइदन की फिल्म सी यिंगबा सोइना फारोंगनी हातारे अदु फिल्म सी होरन करम मतम द मोइन रिलीज तौगदगे हाबसु मयाम हाइनरक यारोगी द दुसुम इखोय तामिना हौसे तारे को मयाम यिंगमिनसी अदु आर्टिस्ट सिंग जोई वरी उदय सानबगी तंजा फंगगी खरा उनजो होगे चैनल सिग अखन्नाबो ओइना अदु यम नुवाइबा वीडियो ओइनी मयाम तो यिंगमिनसी को अहानबमक्तदा नुंसिबिदुना ngasigi trailer release asibu mijing tabigani haiduna lempirakliba egi nungsijaraba film studio sing loina na ngasigi artist ki family sing haijabadari yam nakna tinaba nahaktagi obo program ni yam pick tak toba atopa yam ne hena chawthok na sinjaba adugumba program dilasandre program si hojinjarage nasaidagi mayamna Naibirisi akogi trailer si warangani haina kanjai arabana naibiri buduma akoi mayam to khudok tamnaba sem saba khudum wajare ngasigi pangthok jagadoriba koigi 2018 da sumang lila waina sanakhiba okramgi oja punjo sanagi nga amadi wari loitri hablila makhal mayam ama ibikhiba adumba oja aduna ibikhiba Thawai Thawai haiba lila maduma koina film moina onthok sabani film da onthok matamda film gi koigi direction bibiriba yamat bojina kara koi sendok sanjin tokjai haijaba tare wani paring kara adu waseng ba main story die koi oja kunjogi lila adugagi koi lokucharaga namjaba film ni namma matamda yam wai tasing wai adugu yamna phaba good opportunity haigadra film sigo na di yamna kodong sare maramdi lina artist na tana kumbu oisabanina anak singrang laibusida diladi amata central banina masigi kodong jabalo jaraga film sida ikoni yam atiana matamda yam wana artist mayam si ahing nong soba unna director gayoga yamna wana ikoi hona minaki film sida main role lobiriba ekyoza robendro yama tamuki chandra tamuki tingasi laktre mamaya lambi ban tawena hai lambi semagi adra malatre aduga yama okin program mahak masa makshu magi angkal lama laitre hai adra malatre aduga ai maru thera moti aduga ai shamal aduga ai maru bishes adai yamba surjan yamba arun aduga ai inau hai batare somorjit moirang mayana thoi moirang hai ka sukhna dibani film sida
yawa artist kudi mukti banjadre men loina sum matang mutang kara banjabani thagachari sida aroi boina haijaroge yamna wana ekoi mayam punchalaga en kamna uthokjaba thawai gi thawai oza punjogi story ni aduga creative khara koi creation hai new creation hai tare koi yamna bojina robi bani director na adu ekoi yamna wana leitabu ngakta hai tare andaksi irang da leibaga amaga tobuga dila myam chattaba adagi producer gi side gi su awada pa koi mayam am leidugu amana amagi awaba unaraga amana amagi support onraga film si wana koi maidi partner lotion jare hai jabatare number 4 lotion jare February gi tarik kundagi na kuntra sai boki manung da sum soi soi da koi release to bogi kodong sabal lagi hai da koi thajaba nei sei ken ka de fare ko khomon lo kodi thajadaba pa adumba mata ashidi an artist na sanga later pasina am topa to khaiba train no kamda ni no kusina Manipur prajamiyam da un bigadore masigi dum ta hamda ojibu hainingai lekana aina thanks story thagachari oji you are super yamna onagi puturaiba idea nanu pukalaiba Manipur miyam da nangna anu bun train namu honggadori bisi yamna pa phau to nate miyam soina phawgani aduga yamna miyam da yam pamba adumba film musu soina oigani compulsory success oigani tasing namak Manipur ki yamna tanglaba nupi lilagi nupi sabi hairaga sumyam naribi anariba atumlaba artist sing asina nupi maki role sab sana lauduna yamna ngak pamongda suma film ama mayam da ungani haina ojina mangmangaiba torang torei bisi haingai lekne koi so ngak pa phawi Manipur project so ngakani aigi side ge aina haizening ba amakatang lei machine subtitle tawraga all India sida Manipur apagi India gi mafum kudimukta sanduki ba masi yamna success oigani hana khali apagi subtitle pira kanda nupa artist Manipur gi sumang lilagya artist masak nailaba artist sing sina nupi gi role lorga film da am tangna sumba success oiga film am thokuna ki bisi masi gi damakta apagi TV da soina maki yamna masak naiba yamna maming laiba yamna tangma aduma pochakama archives ta thamba ya pochakama soina oigani ahan mani aduga masi makha tarakpada tokai ba train kaya bojina mangmang biramani hana kanjei now bojigi yamna toktopa mangona phawliba anu ba train uthokna miyam entertain tawanba miyam the message bibiba asi yamna haingai lekna magi ideas ko thagachaba kungupsani yamna haingai lekna thagachani so many thanks am thagachani super wagani film sisu thank you sir yam nungai yam thajadana yam proud jaina khoina asuk koina sumang lila sahini phuya khai tawrga asigumba tongan ba platform amada saruk yaba phangdaba punsi si loiradra ka kaina yam khanjaraba adubu haina yam kanna su film si namba horakpada ahan bagi koina trailer ma uthokpa hauraga thadu uraga adui matungda uthokpa makhan gi amayam ama lakpadagi aisi kawati na kaitian kadana dom adubu nayu phabadagi ngamdana adum film si ahan ba yawba trailer da hojal urabanina yawda ba yate sira susina si number ai haren sol yamna yang wana film si number ai share tawjagi bani adubu masida soiba mayam amadi lerangmani adubu soiba leiba leitaba mayamna pungning thogat biduna film asibu mai pakna bohna bada mayamna
ꯁꯥꯖꯧꯕꯤꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯦꯔꯥꯃꯣꯗꯤ so nice beautiful ꯑꯗꯩ ꯑꯩꯈꯣꯏ ꯁꯨꯔꯒꯁꯤ ꯄꯨꯔꯥ ꯍꯦꯔꯣ ꯑꯉꯥꯡ ꯃꯆꯥ ꯆꯥꯎꯕ ꯃꯨꯟꯈ꯭ꯔꯦ everybody ꯌꯥꯝ ꯊꯤ ꯐꯖꯔꯦ ꯄꯨꯡ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯕꯤꯔꯣ ꯑꯗꯨ ꯔꯤꯂꯤꯖꯅ ꯊꯨꯕꯩ ꯊꯨꯅ ꯉꯥꯏꯗꯅ ꯂꯩꯔꯤ ꯌꯥꯝ ꯊꯤꯅ ꯐꯖꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯄꯨꯝꯅꯃꯛ ꯃꯌꯥꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯊꯥꯒꯠꯆꯔꯤ ꯌꯦꯡꯖꯒꯦ ꯉꯥꯏ ꯂꯩꯔꯦ ꯌꯥꯝ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯦꯕꯀꯣ ꯍꯦꯔꯥꯃꯣꯗꯤ ꯌꯥꯝ ꯊꯤ ꯐꯖꯈ꯭ರೆ so nice ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯉꯥꯏꯕꯗ ꯁꯤꯔꯦ ꯑꯗꯣ ꯇꯦꯂꯔꯗꯣ ꯇꯦꯟꯃꯟꯈ꯭ꯔꯦ ꯈꯔ ꯁꯥꯡꯉꯝꯃꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯇꯦꯂꯔꯗꯤ ꯈꯔ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯔꯣꯏ ꯇꯜꯂꯦ only 2 minutes ka ꯑꯣꯏꯕꯗꯣ khitang sangamagadi ena nungaini du mai pa koi biro hene ado koi tamu robindro koi relatives oiba koi kitchendra ipanu pa lakte yam nuaite ado phasana mai pa piro koi sen mangai lere mayam apha adoi biro all the best ado ngasigi sing jip ma kona bada yam hawai wa baje ahan ba koina si lupa ngakagi film ma tokjagina khalabu mikut se kani hai to public na lupa na nupi sal je lila ni platform de ya khe aduga koi Manipur ki society da le ba koi viewers sing Manipur ki da sa ya film si woina ko thoro ko matam da koi wo accept tawdra na da tawdra hai je ingonda yamna pakapa da mon pawe ado si pau de ga ma ga ju sigi concept se kamai toraga hoki hai je koi tamugi chandra magi masana pal ho da koi uja kunju zatomba numisi da koi thena badai ni Thawai da punna lai mina taraga ju aina uja kunju je hana masak khangde ai punbagi tanja phangdam ni na numitu da thengno badagi ai gi dum hana dai khanjar pa manglan aina 2007 ai tagi film je namba haujar pa sida ngasi bakta aina puthokiba film je khongla kangani topalanda ge Dengan lu cakap apa baluna, ada latest dah, itu naga se love story 2020 dah. Saya ini tu namjana tu putoki punya tu putoki pun film ni ambil mesti bukan ini satisfied boleh buat, mana tak yakin. Kalau itu aina isu wali, itu juga film tu mulu orang pun macam dah tuai wali je. Kalau itu macam dah, aku itu aina wanda, hari macam dengan bibi dah. Artisting की हाई करा आइना हाइजा वो खोले बा आइना नमनिंग बा द वे टेक्निक्स वेरो देगी स्टोरी लाइन दे स्क्रीन प्ले देगी डायलॉग प्रेजेंटेशन तो देगी इवन अकोई दी लायर बा स्टेट अमा फिल्म की बतांग दे हम सोंथा बा स्टेट अमा होइबनिना कइनो सु लाइते अकोई फिल्म सिटी गुम्बा लाइते samna rosi ki hol jima koi kitang shooting tong ninge haiba matam da koi da sala permission lawba adagi phajab jo phante koi na se charaga visual effect pura hapa jo koi ngamjata ba admai na wa ba me mai theng na bu do ngasi ko kaina film nam ba matam da tangkhul ki film nam ai rongmei ki film nam gre tangkhul da mari sore je me jati ki first ever movie aina nam ni makoi me am do artist am da nate aham ba la ba matam da just local people ngak ne moina do hero ko ninge heroine ko ninge ha je sumai na le bi je ulap le phala matung da kana kan artist je ko thoro ha ga moi तदे कहीं हीरो तो डिसाइड तवे कनासिन विलेन को मिल खतोय नोना अदो कई माहि तब मोइदा आइना तागा आइनोदे कॉपी पेस्ट तौरगा नंबर फिल्म दुना हेन नुंगाइ जे एके कोइगी मणिपुर की आइना थेंगजरुबा कांगुदा हाइगे बकोइ हाइते हमने याम है अदो गसु आइना पामजरिबो पोतो फंगदब हाइतारेने अदो दुना हाना लैखिबा ममांगी वारी सिंगदा मीना फजरे खंग्रबा वारी परिंगदो आइना मुनमजरगा मयाम दो उतो मतमदा लीलागी वारी दि फिल्म को थोरको मतमदा फजदे गा हाइजे आयाम मतमदे हम ताई अदुम चासिंगदो आइना कम्पीट तौनिंगबा अदुगी मथक्ता नुपा गामतना कुमगदी यागद्रा ना येंजनिंबगी अहानबा पॉइंट से कोइना कोइगी प्रजा मयामसिना नुपाना तौबा नुपी साबसे याब्रा नत्रगे यादब्रा हाइबसे कोइ हाना मते मनमगे येंगजी हारा मते तुनमबदी अदु मतुंगदि कंट्रोवर्सी म्याम लाइगरे फिल्म फोरमना थिंगलिबदगी कोइ कदाय कदाय दे कौदुर खोदना अदुबो थांजलु खोंथांगिना स्टिल कोइना फाइट तौदना सिगी स्टेज कोई मैम सबने लेमिनरगा फिल्म से नंजरिजिनी अदुगा आइनाजु कोई से लाइबा आर्टिस्ट आगे सीनियर आर्टिस्ट मैम गातने आइना के सुमोय जगन नते सिगी मैम सिगी मांगदि अदुबो मखोइना आइना ताक्सरिबा आइना हाइजरिबा द वे आइना डायरेक्ट तौरिबा मखोइदा आइना गाइड तौजो मतमदा मखोइना आइबो फजना फॉलो तौबिदुना आइना हाइजबदा मखोइना याबिबा ए नंगिदे हेंग शूटिंग दा हेंग तौरजि लाओ
ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯤꯒꯤ ꯁꯣꯔꯠ ꯄꯤꯔꯤꯌꯠ ꯑꯣꯐ ꯇꯥꯏꯝ ꯁꯝꯅ ꯄꯨꯡ ꯊꯥ ꯑꯃ ꯃꯈꯥꯏ ꯈꯛꯇꯗꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯐꯤꯂꯝꯁꯦ ꯂꯣꯏꯁꯤꯟꯖꯔꯛꯏꯁꯦ ꯑꯗꯣ ꯁꯤ ꯉꯝꯕꯁꯦ ꯁꯤꯒꯤ ꯗ ꯋꯦ ꯑꯩꯈꯣꯏꯅ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯏꯔꯤꯕ ꯐꯤꯂꯝꯁꯦ ꯁꯦꯝꯃꯤꯕꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯗꯦꯗꯤꯀꯦꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯁꯤꯟꯗ ꯒꯥꯔꯤ ꯆꯦꯁ ꯇꯧꯕ ꯈꯣꯠꯄ ꯁꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯁꯤꯇꯤꯗ ꯅꯝꯕ ꯅꯠꯇꯦ ꯆꯨꯝꯅꯒꯤ ꯃꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯅꯔꯤꯁꯤꯗ ꯅꯝꯃꯤꯅꯤ ꯑꯗꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗ ꯗꯥꯟꯁ ꯇꯧꯔꯤꯗꯣ ꯃꯤ ꯃꯌꯥꯝꯁꯦ ꯈꯝꯕ ꯉꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10-11 ꯐꯥꯎ ꯉꯥꯏꯗꯅ ꯍꯥꯏꯕꯗꯤ ꯍꯣꯠꯅꯖꯩꯅꯤ ꯑꯗꯩ ꯅꯨꯄꯤꯁꯦ ꯑꯝꯇ ꯎꯍꯟꯅꯤꯡꯗꯅ ꯕꯥꯏ ꯆꯥꯟꯁ ꯍꯥꯏꯗꯤ ꯐꯥꯔꯁ ꯑꯦꯕꯔ ꯃꯨꯚꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯁꯨ ꯃꯦ ꯕꯤ ꯏꯟ ꯏꯟꯗꯤꯌꯥ ꯑꯣꯔ ꯋꯥꯔꯜꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣꯟꯅ ꯊꯝꯃꯒꯦ ꯑꯗꯨꯅ ꯍꯣꯠꯅꯖꯔꯛꯄ ꯄꯣꯠꯁꯤꯗ ꯉꯁꯤꯒꯤ ꯁꯦꯁ ꯇꯧꯕꯁꯤꯗ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯍꯧꯖꯤꯛ ꯂꯣꯏꯗꯧꯕ ꯈꯤꯇꯪ ꯋꯥꯠꯂꯤꯕꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯅꯕ ꯃꯌꯥꯝꯒꯤꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯈꯨꯗꯝꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯐꯤꯂꯝꯁꯤꯒꯤ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯔꯤꯕ ꯗꯤꯔꯦꯛꯇꯔꯒꯤ ꯏꯌꯥꯝꯕ ꯕꯣꯖꯤꯅ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯕ ꯋꯥꯕ ꯃꯌꯥꯝ ꯑꯃ ꯄꯥꯎꯗꯝꯕꯤꯔꯝꯕ ꯋꯥꯍꯩꯗꯤ ꯌꯥꯝꯅ ꯃꯌꯥꯝ ꯍꯥꯏꯒꯗꯧꯕ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯈꯤꯕ ꯗꯤꯐꯤꯀꯜꯇꯤꯁ ꯃꯌꯥꯝꯁꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏ ꯇꯝꯃꯒꯁꯨ ꯋꯥꯁꯦ ꯉꯁꯤꯒꯤ ꯂꯣꯏꯔꯔꯣꯏ ꯑꯗꯨꯅ ꯇꯦꯟꯇꯛꯅ ꯗꯤꯔꯦꯛꯇꯔꯅ ꯄꯨꯂꯞ ꯁꯨꯞꯆꯜꯂꯒ ꯄꯤꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯐꯤꯂꯝꯁꯨ ꯂꯣꯏ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯑꯩꯗꯤ ꯀꯔꯤ ꯁꯦꯝꯗꯣꯛꯒꯦꯁꯨ ꯈꯪꯗ꯭ꯔꯤꯉꯩ ꯑꯗꯣ ꯐꯤꯂꯝꯁꯤ ꯋꯥꯔꯤ ꯑꯣꯏꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯣꯖꯤꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯂꯨꯍꯣꯡꯕ ꯑꯃꯗ ꯊꯦꯡꯅꯕꯗꯒꯤ ꯑꯩꯅꯁꯨ ꯃꯥ ꯈꯪꯗꯦ ꯃꯥꯅꯁꯨ ꯑꯩ ꯈꯪꯗꯦ ꯈꯪꯅꯗꯕ ꯑꯩꯈꯣꯏꯅꯁꯦ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯁꯨꯔꯅ ꯊꯧꯕꯥꯜꯗꯒꯤ ꯂꯩꯀꯥꯏ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯌꯥꯝ ꯑꯅꯤ ꯈꯪꯅꯗ꯭ꯔꯦ ꯑꯝꯇ ꯈꯪꯅꯃꯤꯟꯅꯁꯦꯅ ꯈꯪꯅꯔ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯩ ꯐꯤꯂꯝ ꯅꯝꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯀꯔꯤ ꯂꯩꯒꯦꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯅꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏꯁꯤꯗꯤ ꯁꯥꯟꯅꯈꯤꯗꯕꯅꯤ ꯃꯥ ꯑꯩꯈꯣꯏ ꯁꯨꯔꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯤꯕ ꯋꯥꯔꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥ ꯑꯣꯖꯥ ꯐꯤꯂꯝ ꯅꯝꯖꯔꯒꯦꯅ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯒꯠꯃꯤꯟꯅꯈꯤꯕꯅꯤ ꯃꯥꯅ ꯐꯤꯂꯝ ꯅꯝꯃꯝꯗꯥꯏꯗ ꯍꯪꯉꯝꯃꯤ ꯑꯣꯖꯥꯅ ꯏꯕꯁꯤꯃꯛ ꯅꯝꯒꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯅꯤꯡꯇꯝꯕ ꯄꯤꯖꯔꯦ ꯗꯥꯏꯔꯦꯛꯇꯔꯅ ꯁꯦꯝꯕ ꯃꯑꯣꯡꯗ ꯁꯦꯝꯕꯤꯔꯣ ꯋꯥꯔꯤ ꯃꯄꯨꯡꯗꯨꯗ ꯀꯥꯏꯍꯟꯕꯤꯗ꯭ꯔꯒ ꯌꯥꯔꯦ ꯍꯥꯏꯗꯅ ꯑꯩꯒ ꯑꯌꯥꯕꯗ ꯄꯤꯖꯈꯤꯕꯅꯤ ꯃꯃꯥꯡ ꯀꯅꯥꯒꯨꯝꯕ ꯔꯥꯏꯇꯔꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯖꯈꯤ ꯑꯩꯅ ꯏꯕꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩꯗꯨꯃꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯤꯂꯝ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯊꯤꯡꯕ ꯄꯤꯕ ꯔꯥꯏꯇꯔꯁꯤꯡ ꯂꯩꯌꯦꯅ ꯍꯥꯏꯖꯈꯤ ꯑꯗꯨ ꯃꯤꯗꯤꯌꯝ ꯇꯣꯉꯥꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯁꯤꯖꯤꯟꯅꯈꯤꯕ ꯗꯥꯏꯂꯣꯛꯇꯨ ꯑꯗꯨ ꯃꯐꯝ ꯃꯇꯝ ꯍꯣꯡꯉꯛꯄ ꯃꯇꯨꯡꯏꯟꯅ ꯃꯇꯝꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯛꯄ ꯇꯉꯥꯏꯐꯗꯕ ꯂꯩꯕꯗꯨ ꯑꯩꯈꯣꯏꯒꯤ ꯕꯣꯖꯤꯅ ꯅꯤꯡꯇꯝꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛꯇꯔꯒꯤ ꯅꯤꯡꯇꯝꯕꯗꯨ ꯄꯤꯔꯒ ꯑꯗꯨꯝ ꯅꯝꯕꯤꯈꯤꯕꯅꯤ ꯑꯩꯅ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯅꯧꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯑꯩꯗꯤ ꯐꯤꯂꯝꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯚꯥꯕꯣꯛ ꯑꯃ ꯑꯣꯏꯅꯁꯨ ꯌꯦꯡꯒꯅꯤ ꯔꯥꯏꯇꯔ ꯑꯃ ꯑꯣꯏꯅꯁꯨ ꯌꯦꯡꯒꯅꯤ ꯚꯥꯕꯣꯛꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯥ ꯌꯥꯝ ꯈꯪꯅꯤꯡꯕꯗꯣ ꯃꯗꯨ ꯐꯤꯜ ꯇꯧꯏ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯗꯥꯏꯔꯦꯛꯇꯔ ꯁꯤꯟꯅꯖꯔꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒ ꯑꯈꯟꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯑꯦꯛꯇꯔ ꯀꯌꯥ ꯎꯅꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯍꯧꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤꯁꯨ ꯐꯤꯗꯕꯦꯛ ꯂꯧꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯅꯕ ꯍꯣꯠꯅꯖꯍꯧꯏ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯎꯅꯖꯕꯒꯤ ꯇꯥꯡꯀꯛꯇꯨ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯒꯤ ꯚꯤꯌꯨꯑꯔꯁꯤꯡꯅ ꯃꯈꯥ ꯇꯥꯕ ꯃꯔꯨꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯀꯌా ꯑꯃ ꯎꯅꯍꯟꯅꯤꯡꯕꯒꯤ ꯇꯥꯡꯀꯛ ꯁꯣꯏꯗꯅꯕꯒꯤ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯔꯤꯂꯤꯁ ꯇꯧꯕ ꯅꯨꯃꯤꯠꯀꯤ ꯈꯔ ꯈꯥꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯎꯅꯖꯗ꯭ꯔꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗ ꯆꯦꯅꯦꯜ ꯑꯁꯤꯒ ꯑꯈꯟꯅꯅ ꯎꯅꯍꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯥꯖꯗꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯥꯔꯠ ꯐꯣꯝꯁꯤꯗ ꯑꯩꯈꯣꯏꯅ ꯆꯍꯤ 90-80 1972-3 ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯈꯣꯡꯗꯥꯔꯛꯄ ꯍꯧꯕꯗꯣ ꯆꯍꯤ 50 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯑꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯄꯤꯛꯈ꯭ꯔꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯀꯥꯈꯠ ꯖꯒꯥꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯑꯦꯛ ꯇꯧꯕ ꯑꯇꯩ ꯑꯥꯔꯠ ꯐꯣꯝꯗ ꯑꯩꯈꯣꯏꯅ ꯁꯤꯌꯥꯔ ꯇꯧꯖꯕꯁꯤ ꯐꯪꯗꯕ ꯑꯗꯨꯅ ꯑꯇꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯦꯛꯇꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤ ꯏꯍꯩꯁꯤ ꯎꯠꯅꯤꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯉꯥꯛꯇꯅ ꯁꯤꯒꯨꯝꯕ ꯐꯤꯂꯝ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯆꯥꯡꯌꯦꯡ ꯑꯃꯈꯛ
ꯇꯧꯖꯕꯅꯤ ꯆꯥꯡꯌꯦꯡꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯤꯜ ꯇꯧꯏ ꯌꯥꯝꯅ ꯀꯤꯖꯩ ꯚꯥꯕꯣꯛꯁꯤꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯅ ꯇꯧꯖ ꯁꯥꯔꯤꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯂꯔ ꯃꯇꯦꯛ ꯈꯔ ꯍꯥꯟꯅ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯍꯧꯔꯕ ꯃꯇꯨꯡꯗ ꯄꯕ꯭ꯂꯤꯛꯁꯤꯡꯒꯤ ꯚ꯭ꯌꯨꯔꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯐꯤꯂꯝꯁꯤꯕꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯐꯤꯂꯝꯁꯤ ꯅꯝꯊꯔꯒ ꯑꯩꯈꯣꯏꯅ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯤꯂꯥꯁꯨ ꯆꯠꯄ ꯌꯥꯗꯕ ꯀꯣꯚꯤꯗꯀꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯤꯂꯥ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯌꯨꯝꯗ ꯋꯥꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯦ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯄꯨꯊꯣꯛꯁꯤ ꯍꯥꯏꯅ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯇ꯭ꯔꯦꯂꯔ ꯃꯇꯦꯛ ꯈꯔ ꯔꯤꯂꯤꯖ ꯇꯧꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯩ ꯐꯤꯂꯝꯁꯤ ꯅꯝꯕ ꯍꯧꯔꯛꯄꯗꯒꯤ ꯌꯥꯝ ꯀꯟꯅ ꯅꯥꯗꯅ ꯑꯩꯁꯦ ꯊꯣꯛꯄ ꯖꯦꯅꯤꯝꯁꯇ ꯊꯥ ꯑꯃꯔꯣꯝ ꯂꯩꯔꯒ ꯒꯧꯍꯥꯇꯤꯗ ꯊꯥ 2-3ꯁꯤ ꯑꯗꯨꯝ ꯀꯩꯊꯦꯜ ꯀꯥꯕꯗꯧꯅ ꯆꯠꯂꯒ ꯂꯩꯔꯒ ꯑꯩꯒꯤ ꯍꯦꯜꯊꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯧꯁꯤꯜꯂꯨꯔꯕ ꯁꯤꯟꯐꯝꯅꯤꯅ ꯁꯤꯗ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯔꯁꯨ ꯁꯤꯅ ꯑꯩ ꯊꯕꯛꯁꯤꯗꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯍꯣꯠꯅꯔꯀꯥꯟꯗ ꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯔꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯏ ꯑꯣꯖꯥ ꯂꯤꯂꯥ ꯑꯣꯏꯅ ꯁꯥꯟꯅꯈ꯭ꯔꯕꯁꯦ ꯐꯤꯂꯝ ꯑꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯥꯎꯕꯤꯔꯀꯥꯟꯗ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯅ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯂꯤꯂꯥꯒ ꯑꯃꯗꯤ ꯐꯤꯂꯝ ꯑꯅꯤꯁꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯈꯦꯠꯅꯕꯁꯤ ꯀꯗꯥꯏꯕꯨ ꯂꯩꯕꯤꯒꯦ ꯑꯣꯖꯥ ꯈꯦꯠꯅꯕꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯂꯤꯂꯥꯒꯤ ꯗꯥꯏꯂꯣग ꯗꯦꯂꯤꯚꯔꯤ ꯇꯞꯅ ꯉꯥꯡꯕ ꯌꯥꯗꯦ ꯃꯤꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯁ꯭ꯄꯤꯗꯤ ꯑꯣꯏꯅ ꯉꯥꯡꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯔꯤꯕꯁꯤꯒ ꯐꯤꯂꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯕꯣꯗꯤ ꯃꯨꯚꯃꯦꯟ ꯑꯗꯒꯤ ꯗꯥꯏꯂꯣग ꯗꯦꯂꯤꯚꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯒꯤ ꯀꯦꯃꯦꯔꯥ ꯑꯃꯈꯛꯇꯅ ꯑꯩꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯅ ꯁꯨꯝꯅ ꯈꯛꯀꯤ ꯃꯍꯥꯛ ꯈꯛꯇꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ 2-3 ꯁꯨꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯃꯥꯏ मागी फेस की कनोसी रिएक्शन जी उन्नना बखनबदा हन्ना हन्ना चप मानब एक्टिंग दा सुम तौरगा नमकपनी न मतम याम कुइन चंगे अदुगा अदुगी मतिक अखोइदा हक्चांगा हेल्थ की प्रॉब्लम का मरी लेनबनीना एंगोंदा दे अदुगी मतिक अवाब ओइगी अयुक्तगी मेकअप तोक्सलगा मागी शूटिंग जी कैमरा अमकतना हंजन जन नमकपनीना आइगी शेड्यूल टाइमिंग गायना बखनबा अदगी हंजन हंजन कनो तौरकांदुदा अखोइना शूटिंग तौरपो मतमजे अदुगी मतिक अवाब ओय याम खेनगरे अखोइना कनोददी अखोइगी सुमांग लीलाददी पूरा बॉडी मूवमेंट फ्री एक्टिंग तौरकांदुदा एनी माइकई मरी सुना मी उननबा होनबा एक्टिंग निसिना फोर साइडेड मक लोइनबा फ्री ओइना एक्टिंग तौबनी अदुगा फिल्म गिसिना सुमना खकी बॉडी मूवमेंट याम हेना तौबा यादबा दगी डायलॉग सु सुमांग लीलागुमना हेक्टा स्पीडी द ngang यादबा करिगिनो हाबदा हयंग डबिंग हाबा मा लाकपनिना मदुगी डबिंग गी एरेना दा अखोइना मदुगी डबिंग की जगह खाकपा अदुगुंबा कनो तौरकांदुदा नंबनिना सुमांग लीलागा अदुगा जिगी फिल्म दा लापगादि अदुगी मति खेने हाइबा तारे देखोइनासु अमुक्ता फिल्म हाइबजे तौरक्त्रिबा हंदकी कनोसिना अहानबा थवाइगी थवाइ हाइबसिना अहान बोरपनिना अदुगी मति अवा नुंगाइ पुना यानाइ हाइबा ता जगे ओजन मिंगुमता हाबियो अगी मिंग थोंगु बेंजामिन तसना के देखोगी डायरेक्टर अगी इनाउनी लाबो ओजा को बने डायरेक्टर बुजी ने एंगोंदा सिजे मलौ हाय का दा होय जानबो अयाबा पिरगदी आई तसे सिगे पांथोप ngamba yengjegen haga माइथ्रो तौजबा हन हायता सिगी फिल्म शूटिंग तो मतम से तो जाना थेंग पिरक अवाब कई लेके अवाब जिदी तसे याम थिना वाय बंदे कनो हाकांदा अखोइदा सम सिगी टेलर मते मुकुलु मतंदा अखोइदा खदंग कहदा अखोइगी सम अदु दे अखोइ कान दानिंग अदु मतंदा नेगोशिएट तौर मतंदा अदु अखोइ नमक पुजे अखोइ डायरेक्टर जे तसेना आई इनापा अमसुंग आई कनो ओइरमबगी माना आई असंग मतन तौरगा नमकदा अदु मते अवाबदी मैम थिने अदु कछु वादे माना नोल कुछ कोइ डायरेक्टर बुजिना आई डायरेक्टर बुजिना नोल कुछ एना माना तंबीबे एदिसदा आई खदंग माना तौरगा माना नोल को मिको आई दम खांगे अदु याम सांगना आई मागा पुलपुजी तोपलांदारे अदगी अदगी पुदिलागस लव स्टोरी अदगी माता आई मागा आई जुम चेल स्टोरी जुम मतम ते याम पुलप हाइतार अदु आई ना पुलप मा नोखगदी यारे खंगमैन आइना अवाब तोक्सबाय थारे कोटिदा ओके मसी आई तसिंगा अदुम माई एक्सपेक्टेड तौजबदी लै हम दे नाउ बुजिदा आई गोंदा माना अगे पुलपजी सिजना आई मानन अदुबो होय अगर सोगदा सी तसेना अखोइ ngasi टेलर जे अखोदजु उहनदे अदुबु ngasi जे नि यंगांदा याम फजरम हाइतार से याम आई थमोइ जुइ याम तना आउजु साइगी
ꯑꯣꯖꯥꯒꯤ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯝ ꯐꯖꯕ ꯁꯤꯟ ꯃꯇꯦꯛ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯑꯣꯖꯥꯗ ꯀꯔꯤ ꯐꯤꯜ ꯐꯥꯎꯈꯤꯒꯦ ꯃꯇꯝꯗ ꯑꯩꯅ ꯇꯧꯈꯤꯗꯨ ꯁꯤ ꯌꯧꯕꯤꯖꯥꯠꯂ ꯀꯥꯏꯅ ꯏꯁꯥ ꯏꯇꯣꯝꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯑꯩꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯅ ꯇꯧꯕꯤꯔꯝꯕꯁꯦ ꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯈꯛꯇꯪ ꯑꯩ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯊꯤꯅ ꯏꯇꯣꯝꯇꯁꯨ ꯏꯀꯥꯏꯁꯦ ꯌꯥꯝ ꯅꯣꯛꯆꯩ ꯍꯥꯏꯕꯗꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯃꯥꯅ ꯍꯌꯦꯡ ꯊꯣꯛꯂꯛꯀꯥꯟꯗ ꯗꯥꯕꯤꯖꯥꯃꯤꯁꯤ ꯐꯖꯅꯕ ꯇꯧꯕꯤꯒꯗꯕꯅꯤꯀꯣꯅ ꯍꯥꯏꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯩ ꯇꯁꯦꯡꯅ ꯑꯩ ꯑꯥꯗ ꯋꯥꯠꯇꯤ ꯋꯥꯠꯂꯛꯄꯅꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯕꯗꯣ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯦ ꯑꯗꯨꯁꯨ ꯑꯩꯅ ꯈꯤꯇꯪ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁꯇ ꯈꯤꯇꯪ ꯆꯠꯆꯔꯒ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯐꯥꯎꯋꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯅꯝꯖꯔꯤꯕ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯕꯨꯖꯤ ꯑꯦꯟ ꯀꯥꯟꯁꯀꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯄꯨꯊꯣꯛꯆꯔꯤꯕ ꯐꯤꯂꯝꯁꯤ ꯃꯌꯥꯝꯅ ꯁꯍꯖꯣꯛ ꯄꯤꯕꯤꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇꯪꯗꯤ ꯐꯖꯕ ꯐꯤꯂꯝ ꯑꯃꯇꯪ ꯑꯣꯏꯍꯟꯕꯤꯌꯣꯕꯁꯦ ꯑꯩ ꯕꯥꯕꯣꯛꯇ ꯁꯨꯝ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕꯁꯨ ꯑꯣꯏꯒꯅꯤ ꯑꯣꯖꯥ ꯌꯥꯝ ꯑꯗꯨꯛ ꯃꯇꯤꯛ ꯐꯖꯕ ꯃꯌꯥꯝꯅꯁꯨ ꯄꯕ꯭ꯂꯤꯛꯅ ꯈꯣꯔꯥꯅ ꯉꯥꯏꯅ ꯂꯩꯕ ꯐꯤꯂꯝꯁꯨ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯔꯒꯗꯤ ꯑꯦꯋꯥꯔꯗ ꯂꯧꯕ ꯌꯥꯕꯒꯤ ꯂꯦꯚꯦꯜ ꯐꯥꯎꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯆꯪꯁꯤꯟꯅꯕ ꯂꯦꯞꯄ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯇꯤꯝꯁꯤꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯉꯁꯤꯒꯤ ꯊꯣꯛꯄꯤꯔꯛꯄ ꯑꯌꯥꯝꯕꯗꯤ ꯀꯨꯝꯅꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯣꯛꯄꯤꯔꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯁꯨ ꯑꯩꯒꯤ ꯒꯨꯔꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯒꯤ ꯒꯨꯔꯨꯁꯤꯁꯨ ꯉꯁꯤꯒꯤ ꯃꯥꯒꯤ ꯁꯤꯜ ꯃꯇꯦꯛꯁꯤ ꯌꯥꯎꯔꯛꯑ ꯀꯥꯟꯁꯤꯗ ꯀꯔꯤ ꯐꯥꯎꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯩ ꯍꯪꯖꯒꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯦꯕꯥꯟ ꯂꯤꯂꯥꯗ ꯁꯥꯟꯅꯈꯤꯕꯗꯨꯒ ꯐꯤꯂꯝꯗ ꯂꯥꯛꯑꯀꯥꯟꯁꯤꯗꯗꯤ ꯑꯣꯖꯥꯗ ꯊꯦꯡꯅꯕꯤꯕ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯀꯔꯤꯒꯤ ꯊꯦꯡꯅꯕꯤꯒꯦ ꯑꯅꯤꯁꯤ ꯃꯁꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯂꯩ ꯑꯃꯅ ꯐꯣꯔ ꯁꯥꯏꯗꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯅ ꯍꯟꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯕ ꯅꯟ ꯁ꯭ꯇꯣꯞꯇ ꯆꯠꯈꯤꯕ ꯑꯦꯛꯇꯤꯡ ꯄ꯭ꯂꯁ ꯗꯥꯏꯂꯣग ꯑꯗꯨꯒ ꯐꯤल्मꯒꯤꯅ ꯃꯇꯦꯛ ꯃꯇꯦꯛ ꯗꯥꯏꯔꯦꯛꯇꯔꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯁꯤꯒꯤ ꯈꯦꯠꯅꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯦꯛꯇꯤꯡ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯂꯩꯖꯕ ꯄꯣꯠꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯏꯅꯥꯎ ꯑꯩꯈꯣꯏ ꯕꯨꯖꯤ ꯅꯨꯡꯉꯝꯕꯝꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗ ꯕꯦꯕꯥꯔ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯗ ꯗꯤꯁꯀꯁꯟ ꯇꯧꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟꯗꯗꯤ ꯃꯨꯟꯅ ꯌꯦꯡꯖꯔꯀꯥꯟꯗ ꯑꯩꯅ ꯇꯧꯖꯈꯤꯕ ꯄꯣꯠꯇꯨ ꯃꯛ ꯇꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯔꯒ ꯌꯦꯡꯖꯒꯦꯅ ꯈꯟꯖꯔꯤ ꯁꯣꯏꯗꯅꯃꯛꯁꯨ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯉꯁꯤꯒꯤ ꯄꯕ꯭ꯂꯤꯛꯇꯒꯤ ꯑꯝꯇꯪ ꯀꯩꯅꯣ ꯃꯣꯏꯒꯤ ꯃꯣꯠ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯣ Sophia, yam nungaye atai kaino ka manadabida lilagi nupa sama mayamsina ko ron nupi role si loi yauraga sumaina inong nong ahan boy nung puthokse yam nungai phaw kanana invite tawbirako ngasise ai kaino atai dan ni ko masu film okay yaugi adu lakna okay yam nungai je koi oja si kumdringe da wahim da hangjogi oja oja gi ming amade lefam tang haibiyo ꯑꯩꯒꯤ ꯃꯤꯡꯁꯦ ꯗꯣꯛꯇꯔ ꯑꯣꯀ꯭ꯔꯝ ꯖꯣꯇꯤꯟ ꯁꯤꯡ ꯑꯩ ꯊꯧꯕꯥꯜ ꯂꯧꯈ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯖꯥꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯐꯤꯂꯝꯁꯤꯗ ꯂꯧꯕꯤꯔꯤꯕ ꯔꯣꯜꯁꯤ ꯀꯔꯤ ꯔꯣꯜꯅꯣ ꯑꯩꯒꯤꯁꯦ ꯏꯆꯝ ꯆꯝꯕ ꯗꯣꯛꯇꯔ ꯑꯃꯈꯛꯀꯤ ꯔꯣꯜ ꯂꯧꯖꯕꯅꯤ ꯁꯤꯗꯤ ꯑꯦꯛ ꯇꯧꯖꯔꯤꯕ ꯑꯦꯖ ꯑꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯔꯔ ꯃꯌꯥꯝꯁꯤꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯐꯥꯎꯔꯛꯄ ꯑꯗꯨꯒꯤ ꯏꯊꯤꯜꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯤꯁꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯁꯤ ꯂꯥꯛꯄ ꯁꯤ ꯄꯔꯤꯡ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯤꯈꯤꯕ ꯑꯣꯖꯥꯒꯤ ꯑꯋꯥꯕ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯋꯥꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯑꯩꯒꯤꯁꯨ ꯑꯩ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤꯁꯨ ꯅꯪꯅꯕ ꯑꯃꯨꯛ ꯆꯦꯟꯕ ꯑꯗꯨꯒ ꯑꯥꯔꯠꯁꯤꯁꯨ ꯄꯥꯝꯖꯔꯨꯕꯅ ꯁꯤꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯅꯪꯅꯕ ꯑꯃꯨꯛ ꯆꯦꯟꯕ ꯁꯤꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯝꯖꯔꯨꯕꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯜꯂꯨꯔꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤꯅ ꯁꯤꯁꯨ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯋꯥꯕ ꯀꯣꯡꯒꯥꯏ ꯀꯌꯥ ꯀꯥꯎꯊꯣꯛꯑꯒ ꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯈꯜꯂꯒ ꯑꯩꯁꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯣ ꯇꯨꯡꯒꯤ ꯂꯝꯕꯤꯗꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯁꯔ ꯊꯦꯡꯛ ꯌꯨ ꯐꯖꯩꯌꯦꯕ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯈꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯍꯥꯎꯅꯦꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯍꯦꯟꯅ ꯃꯣꯏꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯏꯃꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯕꯤꯁꯥ ꯃꯥꯒꯤꯗꯤ ꯇꯣꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯔꯤꯂꯤꯁ ꯇꯧꯕ ꯁꯨꯔꯒꯤ ꯃꯃꯥ ꯄꯣꯛꯅꯦ ꯃꯥꯅ ꯃꯃꯥꯒꯤ ꯍꯦꯛ ꯃꯃꯥ ꯁꯨꯔꯒꯤ ꯌꯥ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒꯤ ꯂꯣꯏꯅꯕꯤꯅꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯉꯥꯛꯀꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯤꯂꯝꯁꯤ ꯍꯦꯟꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯖꯔꯤꯀꯣ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ
ꯑꯩꯒꯤ ꯃꯤꯡ ꯅꯣꯔꯦꯟ ꯂꯥꯏꯁ꯭ꯔꯝ ꯑꯩꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯁꯩꯒꯤ ꯄ꯭ꯂꯦꯕꯦꯛ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯈꯔ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯊꯋꯥꯏ ꯊꯋꯥꯏ ꯐꯤꯂꯝꯁꯤ ꯅꯝꯕ ꯃꯇꯝꯗ ꯊꯦꯡꯅꯕꯤꯔꯛꯄ ꯑꯋꯥꯕ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯑꯋꯥꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯣꯖꯥ ꯌꯥꯝ ꯊꯤꯅ ꯋꯥꯏ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯑꯗꯨ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯦꯟ ꯗ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯣꯖꯤ ꯅꯤꯉꯣꯝꯕꯝ ꯀ꯭ꯔꯤꯁꯅꯥꯅꯟ ꯃꯥꯒꯤ ꯃꯈꯥꯗ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯗꯥꯏꯔꯦꯛꯁꯟꯁꯨ ꯇꯧꯕꯤꯔꯦ ꯀꯣꯔꯤꯌꯣꯒ꯭ꯔꯥꯐ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯑꯦꯛꯁꯟ ꯑꯣꯏꯔꯁꯨ ꯏꯗꯤꯇꯤꯡ ꯈꯨꯗꯤꯡꯃꯛ ꯃꯥꯡꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯏꯁꯩ ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯁꯛꯄꯁꯦ ꯅꯪ ꯏꯁꯩꯁꯤ ꯌꯥꯗꯦ ꯁꯨꯃꯥꯏꯅ ꯁꯛꯀꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤꯅ ꯃꯁꯥ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔꯒꯤ ꯌꯨꯝꯗ ꯆꯪꯉꯒ ꯍꯥꯏꯗꯤ ꯃꯥꯅ ꯇꯥꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯐꯥꯎꯒꯤ ꯊꯥꯛꯁꯤꯗ ꯑꯣꯖꯥꯅ ꯍꯣꯠꯅꯕꯤ ꯐꯤꯂꯝꯁꯤꯗ ꯑꯣꯖꯥꯒꯤ ꯏꯁꯩ ꯄꯨꯟꯅ ꯀꯌꯥ ꯁꯛꯄꯤꯒꯦ ꯏꯁꯩ ꯑꯩꯒꯤ ꯑꯃꯈꯛꯇꯪꯅꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯐꯤꯂꯝꯁꯦ ꯁꯤꯒꯤ ꯄꯔꯤꯡ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯣꯖꯥꯅ ꯂꯝꯕꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯔꯣꯜꯁꯨ ꯌꯥꯝ ꯂꯧꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯇꯧꯔꯛꯄ ꯃꯇꯝꯁꯦ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯩꯁꯦ ꯂꯤꯂꯥꯗ ꯁꯦꯝ ꯂꯤꯂꯥꯗ ꯁꯛꯈꯤꯕ ꯏꯁꯩ ꯑꯣꯏꯕꯤꯕ꯭ꯔꯥ ꯅꯠꯇꯦ ꯂꯤꯂꯥꯒꯤ ꯏꯁꯩ ꯑꯃꯠꯇ ꯌꯥꯎꯗꯦ ꯏꯁꯩ ꯃꯌꯦꯛꯁꯨ ꯇꯣꯉꯥꯟꯅ ꯇꯧꯏ ꯑꯗꯨꯒ ꯂꯤꯂꯥꯒꯤ ꯏꯁꯩ ꯑꯃꯠꯇ ꯃꯔꯤ ꯂꯩꯅꯗꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯅꯧꯅ ꯁꯦꯝꯖꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯁꯤ ꯑꯗꯨꯝ ꯍꯪꯖꯅꯤꯡꯕꯅꯤꯀꯣ ꯂꯤꯂꯥꯒꯤ ꯏꯁꯩ ꯑꯝꯇ ꯍꯥꯞꯄꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯣꯖꯥ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛꯇꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯂꯤꯂꯥꯒꯤ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝꯅ ꯌꯦꯡꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗꯤ ꯈꯔ ꯃꯣꯗꯤꯐꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯃꯗꯤ ꯍꯦꯟꯅ ꯐꯖꯅ ꯍꯣꯠꯅꯔꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯧꯕ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯗꯣ ꯉꯁꯤ ꯔꯤꯂꯤꯁ ꯇꯧꯔꯤꯕ ꯑꯣꯖꯥꯒꯤ ꯑꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯌꯥꯎꯔꯤꯕ ꯏꯁꯩꯁꯦ ꯁꯤꯁꯦ ꯁꯤꯒꯤ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯄꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯕꯅꯣ ꯌꯥꯝ ꯋꯥꯏꯗ ꯁꯤꯒꯤ ꯑꯩꯈꯣꯏꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯏꯁꯩ ꯑꯃ ꯁꯛꯄ ꯀꯥꯟꯗ ꯏꯁꯩ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯔꯣꯃꯥꯟꯇꯤꯛ ꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯤ 4 times ꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯔꯦꯀꯣꯔꯠ ꯂꯧꯋꯦ ꯍꯥꯏꯇꯥꯔꯦ ꯃꯔꯦꯛ ꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯒ ꯑꯣꯖꯥꯅ ꯗꯥꯏꯔꯦꯛꯇꯔ ꯌꯥꯔꯒ ꯇꯧꯖꯕꯅꯤ ꯑꯗꯨ ꯑꯍꯥꯟꯕ ꯅꯝꯕꯗꯨꯁꯨ ꯗꯥꯏꯔꯦꯛꯇꯔ ꯌꯥꯝ ꯊꯤꯅ ꯉꯥꯡꯕꯤꯔꯦ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯄ ꯍꯧꯅꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯨ ꯐꯖꯅꯤꯡꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯅꯝꯃꯦ ꯌꯥꯗꯦ ꯑꯍꯨꯝꯁꯨꯕ ꯅꯝꯃꯦ ꯌꯥꯗꯦ ꯃꯔꯤ ꯁꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯔꯤꯁꯨꯕ ꯔꯥꯎꯟ ꯀꯩꯅꯣ ꯅꯝꯃꯀꯥꯟꯗ ꯌꯥꯔꯦꯅ ꯑꯣꯖꯥꯅ ꯇꯧꯔꯒ ꯇꯧꯖꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯣꯖꯥꯅ ꯏꯁꯩꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯤꯒꯤ ꯐꯤꯂꯝꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯐꯤꯂꯝꯁꯤꯗ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯏꯁꯥꯗ ꯌꯥꯝ ꯆꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯊꯦꯡꯅꯕꯤꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯗꯗꯤ ꯑꯩꯒꯤꯗꯤ ꯍꯥꯟꯅ ꯍꯣꯏ ꯑꯦꯜꯕꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯦꯜꯕꯝ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯀꯩꯀꯥꯗꯗꯤ ꯃꯌꯥꯝ ꯁꯛꯆꯔꯒ ꯇꯥꯔꯒꯁꯨ ꯐꯤꯂꯝꯒꯤꯁꯤꯗ ꯑꯩꯒꯤ ꯗ꯭ꯔꯤꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃꯨꯛꯇꯪ ꯁꯛꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯃ ꯑꯣꯏꯔ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯪꯂꯥꯟꯁꯤ ꯑꯣꯖꯥ ꯕꯣꯖꯤꯅ ꯃꯪꯐꯥꯎꯅꯍꯟꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ ꯐꯥꯔꯁ ꯏꯚꯔ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯗ ꯏꯁꯩ ꯁꯛꯄ ꯐꯪꯖꯕ ꯍꯥꯏꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯐꯤꯂꯝꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯃ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯁꯛꯄꯤꯗꯨꯅ ꯐꯤꯂꯝꯁꯤꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯍꯥꯞꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯣꯖꯥ ꯅꯣꯔꯦꯜꯅꯤ ꯍꯧꯖꯤꯛ ꯎꯅꯖꯔꯤꯗꯣ ꯑꯗꯣ ꯑꯌꯥꯝꯕ ꯃꯥꯏ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯁꯦ ꯈꯔ ꯊꯦꯡꯉꯕꯅꯤꯅ ꯃꯌꯥꯝꯁꯦ ꯃꯔꯨꯑꯣꯏꯕ ꯉꯁꯤꯒꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕ ꯀꯌꯥꯁꯨ ꯈꯔ ꯑꯩ ꯎꯅꯖꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯔꯤꯂꯤꯁ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯔꯤꯂꯤꯁ ꯇꯧꯅꯤ ꯃꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯚꯤꯗꯤꯑꯣ ꯑꯃ ꯃꯌꯥꯝ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ